Somna mangda uriba asi prithivida leiba khwaidagi sakti leiba amadi yamna maruiba mapham amani. Masigi mamingna Bab-el Mandeb Strait haraga khangai. Mapham asigi maritime security amadi maintenance ki damakta chahida $1 billion kya amasu kharcha tawi. Miles taraga taruk khakpa ku mapham asibu control tawpa ngamba leibak atuna malem pumagi trade pu paisinbaga chap managani. Atuga karigumba mapham asibu Tinjin batarabadi soidna malem pumbagi economy da achauba akaiba ma soidin lakani. Asigumlaba miles taraga taruk khak chawba mapham asibu karigi damakta aduki matik important oiriba amadi masina maram oiraga World War III thokan ba yabra haibadu ngasigi video asibu mapung phan yenglaga soidina khangnakani. Delhi Dose Manipur na mayam utaram na ukchari ngasi mayam damakta purun lakchariba anobo topi the Bab-el Mandeb Strait som soidina khalamani. Asigumlaba ising lambi macha asibu karigi damakta yamna maru oiriba haina Bab-el Mandeb haiba waterway asina yamna maru oiba global politics trade amadi conflict ama fawba thogan mangamba adugumlaba yamna maru oiba waterway amani haiba yai ahan mamaktada Bab-el Mandeb Strait haiba mafam asi kada de leibano haibadu khangminasi Bab-el Mandeb Strait asibu Arabic ta gate of tears side na khangnai maramdi Mapham asida ngalinge matamda jahas kya amana phawduna chakpada navigation system fail oiduna mapham asida kaidna lupki Bab-el Mandeb asi yamna narrow oiba northwest ki Red Sea amadi southwest Gulf of Aden phawduna Indian Ocean yawi haiba waterways asina Arabia amadi African continent ani asibu separate su tawale amukasu Bab-el Mandeb asina Red Sea amadi Suez Canal phawduna Indian Ocean amadi Mediterranean Sea ga link laina hali haiba strait asibu Yemen gi perim island channel ani thokna khaidugi Eastern Channel adubuna Alexander Strait hairag khangai mapam asi sumnatagi kilometer 3 khak pai Western Channel adubuna Bab-el Mandeb haiduna khangai amadi kilometer 13 pai mapam asi yamna maru oiba modern day gi maritime checkpoint ama oina seasonary Nungtigi yamlaba cargo ships, oil tankers amadi naval vessels kya amana haiba channel asida phawduna chali. Bab-el Mandeb asina maram oiraga Europe, Asia amadi Middle East matam ichang changdana pochi kya ama puthok pusin tawbada achoba role ama lawri. Tasengna mafam asi yamna busy oiba international trade ki highway amani su haibi yai. Video asina makha tarakpada Bab-el Mandeb asi matau karamna yamna maru oiba mafam ama oiriba haibadu punna khangminasi. Asia dagi Europe ta lalon itik chawba matamda haiba strait asibu phawduna chatpatai. 1869 da Suez Canal sem khrabagi matungda Bab-el Mandeb Strait asi amkasu hena important oirakki. Asia dagi Europe ta chatpa matamda Africa continent koiduna yamna koina chatpagi mahutta yamna shortcut oina Bab-el Mandeb dagi Red Sea amadi Suez Canal phawduna Europe su irailaina yawba yahanki. Masina maram oiraga tha kya changna chatlamba khongchat kya ama numit kharani gi matungda yawba ngamanki. Hauji trade ki yamna maruiba lambi asida checkpoint ani khak leiri Bab-el Mandeb amadi Suez Canal asini hauji malem asida Saudi dagi oil supply tawba matamda haiba route asi phawduna chatpatai China na lalol itiki pochi ke export tawbi wapam natragana Europe lebaki import tawbi wakhak natana apikpa country kya gi su haiba Bab-el Mandeb Strait asina yamna chawba role ama lawduna ahongma mamalda transport tawbusu ngamalibani Karigumba asuk important oikraba mapam asibu block tawsinba tarabadi malemgi achobo leba kya amadi soidina economic crisis thokani masigi kudam ama oina 2021 da uba phangki Suez Canal da achobo cargo ship ama panduna leikiba matamda maninda atopa cargo jahas kya ama line lengdun leidaki cargo ship singdu da yawba leba kya gi poche sing ayamana mangta ki maram aduna chahi aduda malemgi oina $10 billion ro mangki Maram aduna Bab-el Mandeb ki security asi aduki matik tight oina thamba darkar tari Bab-el Mandeb ki akoibada yamna nakna Yemen Eritrea amadi Djibouti haiba lebak ahum asile Yemen haiba lebak asitati matam kyadagi conflict thokliba mafam amasuni Yemen capital Sanasu Houthis kanguna capture tawduna control tawre Houthis kangu asina Iran dagi yamna chawna support su fangi Iran ki wa lakpa matamda Saudi Arabia ki role su aduki matik chawri
Saudi amadi Iran ki maraktasu Middle East control tawnabidamakta amana amaga yam yengthinari. Saudi ki oil field leiriba mapham asisu Iran ga tainaba northern side ta leiribani. Mapham asitasu waterway checkpoint amasu leiri. Mamingna Strait of Hormuz haina kawi. Haiba checkpoint asi phauduna Saudi dagi Europe tamna oil vessel kya ama transport tamnai. Karigumba Iran amadi Saudi marakta lan thokpa tarabadi soidina Iran lambi asi thingi kani. Masi khangbana Saudi na north dagi south phauba yauba yaba pipeline amasu kanna semgali. Masina checkpoint ani phauba gi mahuta Red Sea dagi direct Suez Canal phauduna Europe ta crude oil kya export tawwa yahanga tawribani. Bab-el Mandeb Strait ki nakan amaromdana Djibouti country leiri. Mapham asidani malem gi lebak singna makoi gi military base amamam thamba pamliba asi. Djibouti ki president Ismail Umar na matam khudingi lebak kyada makoi gi lamda military base sanaba invite su tawi. Masigi maramdi Djibouti asi yamna lairaba lebak amani. Maram aduna atopa lamgi military base kyadagi income kya laknabani. Khudong chaba asi lawrga Americana Djibouti da makoi gi permanent military base saduna laikrabani. Masina Bab-el Mandeb ta chatpa makoi gi cargo ship kyada miding thamba ngamalle. Asumna malem gi lalol itigi wafam lakpa matamda China so America dagi hena naba honaduna ta lakle. Maram aduna China na so Djibouti da makoi gi military base ama saaduna thamkre. Masina karigumba America amadi China anigi marakta unkhanarpa matamda America na China gi vessels kya thinki biya. Masi thoktana ba China na so Mangzungna military base saaduna thamlibani. 2021 da Djibouti na India amadi Russia da su makoi gi military base amamam sananaba invitation su thakiba laikre. Masina Djibouti gi income lakpa su hingi katawribani. Mapham asida Saudi lebak ki military base su saba haukrabani. Asumna Bab-el Mandeb asibu kanagumba lam amagi makuta control takiba matamda yama chawba global economy da akaiba lakani. Mapham asibu koisiliba lam Yemen Djibouti amadi Eritrea asisu makoi gi manungi oiba political tension kya amasu leijiri. Masik su mathakta regional global power Saudi Arabia, Iran amadi United States ki oina atopa control munabagi pibam amasu leiribani. Aroibada piracy, terrorism amadi neighboring countries sing da conflict kya thokpa asina Bab-el Mandeb Strait asida maning jamna cargo ship kya na chatpa ngamtri. Tasingna mapham asi World War III thokanbagi yam chawbu hotspot amani su haibi aribani. Karigumba malem gi super power pairiba lebak singi marakta mapham asigi control munarapa tarabadi soidina war ama thoklakpa yare. Amadi lebak kyana michang changsinadina World War III haibidu oirappa yare. Matang asida Daily Dose Manipur na mayamdagi kainadaba yathak nijari. Amadi karigumba video asibu enjoy tawbirabadi soidina video asibu like, share amadi channel asibu subscribe toksinba kawiganu. Amuk matang video da thengarasi.